ꯃꯤꯑꯣꯏꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯛꯅꯔꯤꯕ ꯁꯪꯒꯣꯝ ꯍꯥꯏꯔꯤꯕ ꯐꯨꯗ ꯑꯁꯤꯗ ꯀꯔꯝꯕ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ, ꯍꯛꯆꯥꯡꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯔꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯂꯥꯏꯔꯦꯟ ꯗꯤꯖꯤꯇꯦꯜ ꯀꯦꯇꯔꯅ ꯁꯦꯝꯖꯔꯤꯕ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ, ꯐꯣꯂꯣ, ꯂꯥꯏꯛ, ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯂꯥꯏꯔꯦꯟ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯦꯇꯔ ꯍꯥꯏꯅ ꯃꯃꯤꯡ ꯆꯞ ꯃꯥꯟꯅꯅ ꯊꯣꯟꯕꯅꯤ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ LDCꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟꯠꯁꯨ ꯏꯕꯤꯔꯝꯃꯨ꯫ ꯁꯪꯒꯣꯝ ꯑꯗꯨꯗ ꯀꯦꯜꯁꯤꯌꯝ, ꯄ꯭ꯔꯣꯇꯤꯟ, ꯁꯣꯗꯤꯌꯝ, ꯔꯤꯕꯣꯐ꯭ꯂꯦꯚꯤꯟ, ꯐꯣꯁꯐꯣꯔꯁ, ꯚꯤꯇꯥꯃꯤꯟ B12, ꯚꯤꯇꯥꯃꯤꯟ A, ꯄꯣꯇꯥꯁꯤꯌꯝ, ꯃꯦꯒꯅꯦꯁꯤꯌꯝ ꯑꯦꯟ ꯖꯤꯡ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯁꯟꯕꯤꯗꯒꯤ ꯁꯨꯡꯕ ꯁꯪꯒꯣꯝ ꯊꯛꯄꯅ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕ ꯄꯤꯕ ꯄꯣꯏꯟꯠ 11 ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯝꯕꯔ 1. ꯁꯟꯕꯤꯗꯒꯤ ꯁꯨꯡꯕ ꯁꯪꯒꯣꯝ ꯊꯛꯄꯅ ꯍꯛꯆꯥꯡꯒꯤ ꯏꯝꯃꯨꯟ ꯁꯤꯁꯇꯦꯝꯕꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ, ꯃꯔꯝꯗꯤ ꯁꯪꯒꯣꯝꯗꯨꯗ ꯄ꯭ꯔꯣꯇꯤꯟ, ꯚꯤꯇꯥꯃꯤꯟ D, ꯚꯤꯇꯥꯃꯤꯟ A ꯑꯦꯟ ꯖꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤ꯫ Number 2. Sanbidagi sungba sangom thakpana numidangi matamda sleep tauba yadaba problem leibasingbu phanbada kanaba piri maramdi sangomduda tryptophan bioactive peptide ki oiba properties sing yauri. Number 3. Nupi na mironba matamda sanbidagi sungba sangom thakpana polakudriba angang adugi bone and brain bu samgat sagatpada yamna kanaba oiri maramdi sangomduda vitamins and nutrients marang kaina yauri. Number 4. Sanbidagi sungba sangom thakpana haksangi saru amadi yabu phanbada kanaba oiri maramdi sangomduda calcium and antioxidants singi components sing yauri. Number 5. Sanbidagi sungba sangom thakpana miyobiga heart bu strong oihunbada kanaba piri maramdi sangomduda potassium, low sodium, low fat ki oiba components sing yauri. Number 6. Sanbidagi sungba sangom thakpana blood pressure bu control tawduna thamada kanaba oiri maramdi sangomduda vitamin D and calcium ki oiba components sing yauri. Number 7. Sanbidagi sungba sangom thakpana aikoina chakhibisingu yamna laina digestion tawhali maramdi sangomduda calcium, vitamin D, selenium ki oiba compounds sing yauri. Number 8. Sanbidagi sungba sangom thakpana miyoibada skin ki oiba problem leibasingbu phanbada kanaba piri maramdi sangomduda protein, vitamin A and zinc ki oiba components sing yauri. Number 9. Sanbidagi sungba sangom thakpana wakhal ki oiba awaba leibasingbu phanbada kanaba piri maramdi sangomduda vitamin C, D, vitamin B marang kaina yauri. Number 10. Sanbidagi sungba sangom thakpana type 2 diabetes bu prevention tawbada kanaba oiri maramdi sangomduda vitamin B3 ki oiba components sing marang kaina yauri. Number 11. Sanbidagi sungba sangom thakpana dehydration tawbada kanaba piri maramdi sangomduda fat and protein ki oiba components sing marang kaina yauri. Sangom thakpagi side effect asidi ka henjina thaklabadi ogali chaba tungande diarrhea tawgali maram aduna ka hena piganu tongmada sangom glass ani dagi ahum phauba thakpa yai. Online digi digital marketing and affiliate marketing tamlaga paisa tanba pambasingna call tawbiro madu maramda discuss tawminasi mioiba kharadi yamna laina paisa tanba ngamkhre aikhui chupna tanminasi aigi base of level da mateng pangjage job news online go product offer chingsu WhatsApp group channel du punamok phangbigani. Ngasi ni lejari store si Nambol Bazar da leba SK the mobile store haina kauba maiki asida famous oraba wholesale store adudani store asida branded obi any mobile dagi horaga electronics item kudimak available ori mobile da hagana Vivo, Realme, Redmi, Samsung, iPhone, iPad asina singbu yauri. Miyamna yamna toina question tawba loan jagadra hangnabadu loan ki facility leri Aadhaar card, PAN card, bank detail khakta puraga yare madu danatana mobile bu protection tawnaba cutting printing machine su available oiri adom gi apamba design da printing tawbu yagani akupa moral gidamak user number asida contact tawbiyu.